पाचनेम उइबमर उइब पाउ खरा अपडेट तौजरी फेरजोल डिस्ट्रिक्ट हेडक्वार्टर की माफाओ फेरजोल डिस्ट्रिक्ट हेडक्वार्टर लेब प्राइमरी हेल्थ सब सेंटर चिल्ड्रेन होम ओंथोकलमले स्टेट असगी मनों हंजनबा मफम सिंगता लेरिबा अना लयंग संगसिंग लेंगा के मरी लेनबा लोइसंगना थौसाबिदबदगी थोप थाउदोक सिंग की मनों चन्हा फेरजोल डिस्ट्रिक्ट हेडक्वार्टर मक्तदा लेरिबा फेरजोल प्राइमरी हेल्थ सब सेंटर PSSC दा मतम सांगना डॉक्टर नर्स अमदी लेफम थोकपा मसाकसिंग अमदा लेरक्तबदगी हांगतुना लेरिबा सेंटर अदुबो NGO अमदा विलेज अथॉरिटी की एब लौरगा चिल्ड्रेन होम ओइना ओंथोकतुना लेरमले स्टेट असगी ख्वाइदगी मनों हंजिनबा डिस्ट्रिक्ट अम ओरिबा फेरजोल डिस्ट्रिक्ट की थालोन असेंबली कॉन्स्टिट्यूएंसी की मनों चनबा फेरजोल खुलसी अना लयंग थकनरबा अफबा इसिंग फंगदबदगी चाउना अवाबा मायुकनरिबा मने खुलसे सुसानपुर की किलोमीटर चामग मरफुट्रा रोम लापना लई लोइदन मार फुरुक की मियोय लिसिंग अनि रोम खुंदा लेतादुन लेरिबने पाउसे असिना अखन मफम अदुदा सतुन यंगसिलोबा मतमदा PSSC की साइनबोर्ड की महुदा NGO अमन चलाइबा बॉयज चिल्ड्रेन होम अमगी साइनबोर्ड ओइना थेलगा लेरमखि ओइरमलिबा फिबम अदुगी मतंग चिल्ड्रेन होम अदुबा यंगसिनबनी हाइबा लांजिनबगा पाउसे असिगा आगथेनन उनदुन वरी सानाबदा भांगना हाय कुमजालिसिंग अमग चांपन मरफुगा तरुक मरफुगा तरेट मतमदगी प्राइमरी हेल्थ सब सेंटर असी उना साबा संगलेल अमद लेरमे मतम अदुदा डॉक्टर नुपा अमसु मथौ तौरमी डॉक्टर अदु मतम खरा की मतुंगदा चटखरबा मतुंगदा ngasi फाववा डॉक्टर नर्स ना चिंगमा अम फाववा लेगिद्रे हाउसिक लेरिबा PSSC की संगलेल असी कुमजा लिसिंग अनि तरागा मंगा दनौना साबने मसी साफल लोरबा मतुंगदसु डॉक्टर नर्स अमद लेगिदे लोइना हेल्थ सेंटर अमगी लेफम थोकवा टेबल फमुंग चौकरीना चिंबसु अमता लेते असुम इहांग हांगना सेंटर असी सही अम हेना लेरकपना नाफी सोंजिलकपा उसी सन्ना सिंगफगी मकोल ओइसिलगे अदुरगी खुलगी विलेज अथॉरिटी की एब लौरगा सेंटर असिगी अकोइबगी अमोटपा नाफीना सिंगबा तरु तनाना सेंगदोकलगा होम ओइना सिनरखिबने सही अमरोम सिनरबा मतुंगदा हेल्थ सेंटर असिगी हेक मयुकनबदा अंगांग सिंग लेफम नौना सादुन होंगदोकले हौजिकी ओइनदी PSSC की रूम सिंग तुम्फम का ओइना सिन्नबा यावरे अदुगा साइनबोर्ड असिजु होम हौदोकपा मतमदा थेटखिबा अदुदगी लौतदबगी अदुम थेटखिबनी अनोबा अंगांग सिंगी लेफम साबा अदुदा साइनबोर्ड अदुमक्सु थेली हाइरे हौकिबा कुमजाली सिंग अनि कुनगनी थोइदा PSSC असिदा CMO अहुम मरक मरकता लाकलमखि मखोइनसु सेंटर असि तरु तनाना थमनबा अमदी डॉक्टर नर्स लापका मतमदा सिन्नब यापा मौंगदा सिन्नब वाफम थमलमके हौजिक फाउबगी ओइनदी डॉक्टर नर्स अमदा सेंटर असिदा मथौ तोबा लाक्ट्रे पोलियो पिदकपा अमदी मतम मतमगी ओइना हिदा कापगी लाकपा कुंबदी खुलगी कम्युनिटी हॉल तो ओइना पांगथोके फेरजोल खुलगी सेक्रेटरीगा अखनन उनबदा महकना हाई फेरजोल डिस्ट्रिक्ट हेडक्वार्टर मक ओरिबा मफम असिदा असुमना अनालयंग यावना हिरम क्यादा सोथना थांबीबासी नुंगाइते हौजिक ममिंगदगी ओइना लेरिबा प्राइमरी हेल्थ सब सेंटर असिजु सुनबा थागदा ओंखत पिदबा अमदी डॉक्टर नर्स पीबीदबा असिना खोलगी मियोय अमखक माइनर इंजुरी यावदसु पारवंगी कम्युनिटी हेल्थ सेंटर तमना चले करिगुंबा अरुबा अना एक यावरगदी सुजानपुर डिस्ट्रिक्ट हॉस्पिटल तमना पुबा नत्रगन इम्फाल तमना पोई पारवंग असिजु फेरजोलदगी किलोमीटर कुंथागा दारे रोम लाफो मफमनी अदुगा हेन खुदोंग चाद्रिबना फेरजोलदगी सुजानपुर चटपगी मेकेदा लेबा मफम नते फेरजोल हेलगा लेबा खुलनी अनाबा मियोय अदु पारवंग CIC दा पुखलरबसु मफम अदुदगी रिफर तौरकलबदी अमुक सुजानपुर तमना चनदबगिदमक खुल तमना लाकदौरिबने अदुक सांग्रबसिंगी लंबी असद इमरजेंसी ओइबा अनायक नत्रगन नुपीसिंगना अंगांग उनबना सिंगबा तौबगी पुखत पाइबसी यामना वाबा अमदी खुदोंग थीबा मयुकनबगी लंबीदना हेन ओइरिबने फिबा मसिदा लेरपा मतम सांगले क्यारक नंबरी लेनबदा PSSC असिगी डॉक्टर नर्स पिननबा मदी सेंटर से अपग्रेड तौबीदना बफुम क्या थंगकिबा लेख्रे अदोबो ngasi फाववा थौसाबीदना अदुमक थौसाबीदना लेरे लोकल MLA नसु हिरम असदम यंग संगबीदबा असि लाइबक थीबने मांगना मखता हाई डिस्ट्रिक्ट हेडक्वार्टर ओरिबा मफम असिदा ngasi फाववा मदिकजाब इंफ्रास्ट्रक्चर अमदा सेमगतपीदे अरापा मफमदगी लाकवा म्यूजिक नत्रगना लेंगा की ऑफिसर सिंगना लेनदबा गेस्ट हाउस लेदे PSSC असिगिसु सिनबा इसिंग क्वार्टर लेदे इम्फालदगी नत्रगना सुजानपुरदगी खुल असिदा नोमदा लाकलगन बिद अदुदा अदुमक खन भाइबसी लापनिना अवाबा अम ओइगदौरिबने मरमदुना लेंगा हिरमस दमियंग संगनिंगी डिस्ट्रिक्ट अमु ओइबगी मफुंग फाबा लहनपम थोकवा इंफ्रास्ट्रक्चर न सिंगबा थांबियो खुलसी खक्त नतना डिस्ट्रिक्ट असिदा लेरिबा खुलगी खुनसासिना इसिंग अना लेंगना सिंगबदा अवाबा मयुकनरिबा सिंग असि कोखननबा अकनबा थौरांग बाइखतबियो
Manipur ki manung anjin na leiba khunggang kya da ana lehing sang kya maming tagi oina leiba kya yahoriba madi center singa duda leifam thokwa infrastructure amadi doctor nurse mathau tahun duna health sector fagana na bhona rabadi sakhol lamjen da mangsin thaba da mateng oiwada natana maman jamla ba miyoi kya ki ponsi kan bangam gani maramaduna lega na health sector fagana na ba akhana ba thorang pai khat biu doctor nurse ki awat palai rabasu mention haba thawak pai khat ba mathau dai singnum kokta Manipur Dalit Army Battalion ama hanglagani Dr. Rajen lamdama sigi lairaba Dalit singbo hinganana bagi pandamda All Manipur Dalit Development Association AMDDA na lepalaitana tongan ba thabak thorum kaya paikhalakpa asigi saruka moina lamdama sigi na singbo thabak pinanaba All Manipur Dalit Army ki Battalion ama Imphal iski singnum kokta hanglagani hana association asigi president Dr. TM Rajen ayang bana phongdokhre ngasi singnum kokta sagadurba All Manipur Dalit Army ki Battalion asigi mafam biangsin kiwa aduga mari lainana Dr. Rajen ayang bana makhatan hai Manipur ge hogulak ni banha sing maruina ina lain da thajaba thaba phangchada banha sing gi yenglaga besa se tingkhana na bhawana bane Indian lenga na lakto kiba asigi makhada All Manipur Dalit Army ki sentang su center ta gi piraktuna amade center da piripa pay scale ga manana pi badana na facility su manana vangane loina lawgaduriba All Manipur Dalit Army asina lamdam masigi district sing amadi border sing dangak setna na bagidamak makhata na battalion su hangna na pandam thamli haige langul da lamai sakpa kankre anoba drone se minister da utkre langul singi mafam amada lamai sakpa ki post ama social media da thagalakpa thengna badagi se minister ni yangsilaba matong Manipur Fire Service amadi manaknak fa khunja sing da punna khona duna lamai sakpa do ngasi numidang athing bada kan bangamkhre hiramasigi matang da se minister na thagalakpa post amada hai Imphal ki akoi bada leiriba sing asida lamai chaklak pham matamda kannada papanak nak pada leiba club amadi kunjasine matam punamakta sem sado na leibiyo lamdam asigi sing ki district kharadadi popi thana da upa bi paktana da kokthok khibana lamai chakna da u phau bahaudre atai ato pasing ki district sing da su lamai chakpa matamda kannada ba kunjasine sem sado leibiyo haina apal dauke nakala maromda lamdam asida geo mapping tawba madi GPS ki khudang da digital surveillance sing basa thabada sinagada nova Teknologi na sabot drone amang asi kumalampak man stadium da pang thoki ba thorom amada se minister nongtong ba berendot kre geo scale anaming thon ba drone asi athuwa matam da lamdam asi ki akhanawa district sing da sin aduna digital mapping ki thabaga madi location based data survey na sing ba sing chathaba auragani hana su se minister na thaglak po samadhai ki makatarakwa atopa editorial ki kalam amada popi tharamba mafam singi ration card kakwa Waron drugs ki lanjang ki manung channa pofi thabagi mayukta government na akan balanjang chathariba asigi charakta pakdang na pofi tharamba teng rakhiba asina pofi sing pakdang na bangan bangam lagane masimati waron drugs ki lanjang mai fak na bagi asauba kudong chaba ama phangbani lawe singi tongan ba mafum sing da pofi pakdang na thaba theng na rakhiba du se minister N Biren ki miyang makha ta sangsiliba waron drugs ki saroga mawaina State asida isingi awaba mayuk nariba umang singi phibam khangdok nadaba January 12 irai numita Kevin PD Minister Alsosindro Midainalu sing bakangbu amad singi District home da helicopter tongduna aerial survey chathagibada thangjing sakbi garong amasung cycle gi singsang singda paktangna da popi tharamba thengna rakibane Minister Alsosindro na yangsinba chaluraba matung da bhangna pawmi sinda phangdokibada Sandan district ki manung chanba Myanmar ga tainaba sakbi karung subdivision Susanpur gi thangsing singsang pareng amasong Kangpokpi district ki cycle gi akoi bada makhatana popi paktakna na tharamba thengnare popi tharamba mafam sing atogi akoi bada leiba khunja singda preparation kar kaknaraba sandan government hase iragani haibasne lainga na war on drugs ani suba tangka ki khongjang da drug sung bada sin aba popi thaba mafam sing thi duna mahan bagi akan ba thabak chathabagi iroinana Dragi wathok laitaba masa mau faba amasung dangdu laitaba state amo ohenada bakan bathabak lokale Laigang na lakolak liba kongthang asi miyam gi ponsi kan bagamari laitaba afaba kongthang oibadagi miyam Maruina singmi singi maika dagi so pofi thaba thingbagi kongthang lokat bahau grabane Adaba laibak thibadi singi manung anjinba mafam singda Aryan survey chathabada thangjing sakpi karong amasung cycle gi singsang singda paktak na pofi tharamba thengna rakiba asi laibak thibane Thawng asimakti lenga ka mati miyam bo phongna singna ba oibana hiramasi matang da lenga na war footing da akan ba action lokotuna lenga lei aibadu chapsana khangan bam thoge bovi thaba mafam sing makata na sarbe chathana ba madi manganana ba drone hom thonglare mathau ta ba khuzu kulai sinda duna bovi thari ba sing pak tangna
mutanaba khongthang lawgalagani tangai fadrabadi helicopter sinatuna popi pambising maru fangna magananaba chemical sabagi khongthang phawwa lakotkani hariba ase se minister na theng daba tawdana khonglei thuna thabak ta onthorakani habagi thajaba lai popi thabagi khongjang mai fakanana bahwanabada political party sing CSO club organization mara pai bisina rajniti gi khenaba amadi aigi migi naidana punamakna mafung phana saugatana biam maruwaina tungi yumbirel oirakadoriba naha singi punsi kanana bahwanapam thoge state asida masagi da kanba mioi kharana narco warfare sadaduna miyama amadi furubasibo modar gina bahwanava habigi jingnaba laire karigumba lamdam masdagi drug maru fangna mutada udaba tarabadi furubasigi miyam maruwaina tungi yumbirel oirakadoriba naha sing amadi mairoi sing drug talai churaba miriel hampuan rabak ngakta oiraktuna malemgi lemaidagi furubasigi kangkul motkiba yai asingumba laibak thiba thodogasi thogandana balengangna drug gi mayukda satariba waron drugs ki lanjang mai fakanana bam yamna asidba pere pamula fom thoge leihangna popi thapa mafam sing mangana ba drone sinabagi khongthang lokhalagriba si mai vak pangamna balenga ki ariba pangal sinaba somme karigumba thawrang asida mai pak pangamuk daba tarabadi popi thaba sing mafamda thawna hapo wena thokiba tarabadi hena singnabagi chang hengalakna maram oirakloi haningai leite aikoi punsin duna fajagraba ipa ifuna thambiramba tanglaba lansing yokhat minasi joychandra manipur gi mapanda soina takrava singi wakhalonda meidai dalamdam adugi apikwa frup oi haituna state adugi culture na wangna laukiduna meidai gi puari ga sago narak lakwa aikoi gi fajagraba tanglaba lansing nargweba thabak thorom singda akaiba lakli masi tawroidabane migi fajakraba imadu aigi waifa yaroi maramaduna aikhoye matu aina punsinduna fajakraba ipa ipuna thambiramba tanglaba lansing yokhat minasi ani UCM gi president Joychandra konthausan phangdokre wafam masi puthiba lai harau committee amasung puthiba welfare and cultural society na Tripura gi avoiragar puthiba mandirda thasi gi taragani thoidagi taraga taruk fawba sathagadaba puthiba lai harau wa osab gi tharomda ngarang saruk yaraduna phangna phangdokibane mana makha taraduna Tripura ta leiriba midai haiba furupasina sports culture da angamba thakta honatuna Tripura state po midai haiba furupasina malemda masak takpada soba thawdang lobiyo tawgadaba midai furup ki hawrakpam oriba sana lebak Manipur bodi matam leiba kibakta kawbigano Manipurna ningthau palgi matamdagi puari da Tripura amadi Manipur naksinaba mari leirame Manipur naksinaba mari leirame Tripura gi amba ningthau sing Manipur ningol lawduna maharani ningol manga phangki hai maramaduna Tripura ga Manipur ga thadoknaba yaroi Tripura da maidai go ibudau pudhibagi asawwa ahangba lam leina ngasi fopa Manipur guest house ama sabi da bhaibasi laibak thibane Manipur government gi maikeda saraga su maram chai natagana Manipur government amade Tripura government ani puna khusamnaraga athoba matamda saba tangai fade maramdi lai harabagi lagliba mi kya laifam chafam phangdabagi awawa simakatan leitanaba honasi ana phangdoke amukona rehabilitation center satuna yengsinkre amobukogi secretary general Narendra thoksumna lusingba team amana united rehabilitation center URC Manipur yauriba center khudingda yengsin khongsan amasat bahaukhre khongsan asida URC Manipur gi president secretary su loina duna sarke khongsan asigi maru eba pandamdi inkhalakliban hasina mayai kawa amadi haksang sokhanara bani sagi ifakta ka hena lumlakba tungi lebak miyam ki afawa wakhal kyadagi nathaidaktuna khunai da pirakpa saitheng asidagi matau karamna kanbangamgani haibasigi lambi adu thibagi saruka moina chathagibane amukon lupasiga satminariba club organization association amati mara vibe lupsinga loina da lebak miyam ki oiba thawai kya faikatuna laklabasu khunai asigi janglen saru oriban ha singi punchina sahi kya gi mamangdagi khangna una nisagi ipakta irak narakliba aside mafung phana thingba ngamdri ahoina dum hengalakuna naha kya gi ponsi khangu thakta pikam nakiba made mayai ka bani sada maram oiduna khonai asre pamdaba thawdo kya thogle maramaduna tangai fadan inkhalakliba naha singbo makoi gi aranba lambi sing asidagi afaba lambi da punana ba khonabada aikoi mayam thawdang lafom thogi haike you legalization tawbagi meuta tongan ba mafum sida wakan bifam pang thokre Haukiba September kun lisingani kun gani thoida Manipur lenga ki cabinet bifam amana Manipur gi mafum kharada gi yusungba yon bagi leiramba ating balawthokiba wari padu ando kadapani aiduna Coalition Against Drug and Alcohol kada amadi lamda masigi tongan ba ima lobsing na satharakpa democratic oiba khungjang singki saruka moina ngasi tongan ba district sinda okan bifam pang thokre
Imphal West District ki manung janba laifrakpam mamang lekai dengan si nungtil pung amata padagi hauduna All Manipur Women Social Reformation and Development Samas Nupi Samas Lamjing Maira Loop laifrakpam amsung kada punna khusam naduna Manipur yu sungba amadi yonba ayaba pibagi ware phandogu haduna miyam gi waiba wakat mifam ama pangthokre Pangthoki wakat mifam aduda saruk yakiba miyam aduna Manipur da yu legalization tawba yaroi cabinet gi ware phandogu amasung Yudagi Manipur ki miyam kallu habani singba kholaw sing lawki wakan mifam adu da saruk yakibi ima aman hai kibada sarkarna lawruk liba phire basi mama ama oina yaba ngamloi hawruk liba icha sing khalaga wari basi handok piyo karigumba dokta ba taragadi kada amadi debi samas na sangsilak pa khongjang magjil thana saruk yagani Imphal West District ki manung chanba pasoi part 4 makhalai ka da All Manipur Women Social Reformation and Development Samas Nupi Samas Pasoi part 4 no fil lufa masung kada pun sinto na miyam gi waiba wakan mifam amaso pangthokre wakan mifam maduda sarugya kiba miyam aduna Manipur da yu legalization toba yaroi cabinet gi ware phandogo amasung Manipur gi miyam yu dagi kallu haiba kholaw sing lawke wakan mifam maduda sarugya kibi ima aman hai kibada yu jonba yu thakpa haibasi mama amu oina mara baibi amu oina yaba sungangamloi haiba wafam phongdoki Bisnupur district ki manung chanba saiton Hayai kon tengah sinung tilpung amata badagi hauduna All Manipur Women Social Reformation and Development Samas Nupi Samas Hayai kon amun badapi samas amasung kada punna kusam natunda Manipur da yusungba amati yon bagi ayaba pi bagi ware phandogo aduna miyam gi waiba wakat mi pamama pangthokre pangthoki bo wakat mi fam aduda saruk yakiba miyam aduna Manipur da yu legalization toba yaroi cabinet gi ware phandogo amasung yu dagi Manipur gi miyam kallu habani singba kholaw sing lawki wakan mifam aduda saruk yakiba life ubam asalata member maira baibina haikibada tung dhawruk liba icha isujing ase loina makmang batare aduna Manipur sarkar hadak yuzungba amadi yonbagi ayawa fi khibo wari badu handokpiu haiba wafam phangdoki karigumba laika na khongfam hadok ta batarabadi khongjang kaya sangchilak payai haike nagalam romda Amit Shah na Manipur miyam da sengdogadabane Handak Home Minister Amit Shah na Manipur da laglamba aduda iramda Manipur asiba Mahabharat ki Manipur ni hana phangdok lamkiba wafam adu tasengna yumpham yaudaba amadi kudam jangtam laitaba wafam ni hani United Clubs Organization of Bisnupur District Secretary El Premjina thaturok pa serol amana haire serol asna makha taraduna asagi sahi lisingani hianbagi pori amasung saktam leijaba iramda masiba lana wanna bagi tawong ni ana lagwa kaloina Home Minister na Manipur ki miyam da sengdokadabane India ke topa state amaki mafam amada leiriba Manipur kauwa mafam amabu aikoi ki iramda Manipur ni haijunduna Mahabharat yawa Manipur ka mari lainanduna aikoi ki puari lana uhanduna tonganba buari amasem na buhwana bahaibasi yamna laibak thibane Manipur hara haina iramda masibu thonkiba aste puari ki matung maidingu pamhaibana panba matamdagi thonkibani masigi mamangda kangleipak maitai lebak sana lebak natragna poirai haina kaurambagi puari da thengna jai Maramasna Home Minister Amit Shah na phongdok lamkiba awafam asi aran bani hana sengdok pagaloina na Puari balana uhana na bahon akiba adugi damak Manipur gi miyam da lale haijagadabani hana supang doragle Makatarakba atopa pauda Remote Electronic Voting Machine Election Commission of India nangasi demonstration tauragani Lebagas da pangthokpa parliament gi yauna election singda electors singna vote adabagi sang yamna nemlakpadagi Election Commission of India Isia na lebaka sigi bot thadaba yaraba miyosing yariba makai masing yamna election da saruk yaduna bot thadana na ba harokpada hawdorokba anoba thawrangi manung san hayeng remote electronic voting machine RVM ki demonstration pangthogadore hayeng pangthogadorba demonstration asigi damak Asia gi maikai dagi lebaka sigi recognized national political party nifana amasung recognized state political party yanghai gatari ta susaruk yarana ba khangan kre haire Hayang ayuk isi ay napangto ka durba demonstration program asida nagwa RVM asigi oina election commission ki may kaydagi Lairiba Technical Export Committee su sarugyagan ni hairi Tharang asim barwina domestic migrant singna anova remote electronic voting machine asi sinaduna mikal da masing jamna sarugyaduna bo thadaba ngamanna bani hairi Demonstration ki tharam asida poll final singna anova technology asigi matang da concept no singju pigani aduga sarugyagadurba political party singda anova RVM asi sinaba yanana bagi damak sanarikliba mikal gi lo singda awumba purakan bangamnana bagi matangda makoy gi oiba aning ba apamba singsu aibu ena phongtok handuna loksen gani
political party sing view sing lobagi thabak na chaliba tha asigi aroiba saruk fawa oigani hairi Josimat ki fibam anadagi hena sokselakle Uttarakhand ki manung chana leiba lamkoiba mioi amadi lining bak ya gi pungning singsin pam oriba Josimat town ta leiriba building sing amadi laimaida aso ba lekar kya chalakbadagi mafam atu ta leiba ki duna mioi kya senthok narakre amadi ka hena chekhailaklaba building sing mari leinaba singna thugai bagi thabak sadaba hokre Amaramda ngasi ayuk town asigi manung chana leiba mathol mari wangba building anisu ngasi ninghairakpa ya bagi phibamda alairamba thengnare hairi Officers in the Fangora Kibaki Matugina town, Asigi, they might give Mahata is in Senbagi Makul, Hoba, Yangalakibagaloinana. At home bottom the town, Asi, Lukiba Yabagi, Akiba Fium the Lakle, Maramaduna Mari, they never seen a buffum as the Gimusing, Potopagi Tapakana, the Hena can cut gray. Mafamasta Sigma Mahusagi Tamtiva, Pibum Malagribasi, illegal web among the Achosoba, Construction Sinker, Marilena Hana Horamba Upambika, Yantat Pamati, Leba Kotopadagi Werambaya, Hairi. Mari Matagi Jumda, Sijna Buhoramba, Mapamasa, Fare. Uttar Pradesh ke manung sanba Badohi distrikta masamatum da sijna pathaurang taromba mapa masa police na fare hairi police ki report matung ina mapa masa asina makoi gi mari mata amagi yumda sangchinduna sijna pathaurang tarong ki bane thaudo ga singarang numidang waram aurai police station konba Ogafur market area da thoki bane Fulsan Gupta amasung ma ki manang nufa Birendra Gupta ani ki marakta lamgi matang da saina ba khara thoki madogi madong ngarang numidang Fulsan da amadi masanufa Birendra gi jumta laktuna manungda sangkhraga gas pipeline kaktatuna thong lon sinduna laikhibane magosi bagi maral Birendra da thangchina da khonram bani hairi group mari jauna mi homputra ani thoi tongba Nepal gi aeroplane ama kai khre haksang homfugani pan phangba ngamgre haugi ba sahi manga gi manungda Nepal da thoki ba laibak thiba aeroplane kai bagi thawdok singi manungda amu enanga si yu pung taraga minute kunthraga humdoi da leibaga sigi konung Kathmandu da leiba Tribhuvan International Airport tagi paikhat ki ba minute kun lomda ngairiba punna crew member mari amasung pikliba angang taruk yauna passenger humfugani fan ga punna mioi humpotrani thoi tongba aeroplane twin engine ATR 72 aircraft ama khangautan mai changlak padagi crash daukre numidang waram atheng ba fawda phangpa pawgi matungina thaudok asti aircraft asida tongkhiba mioi humfugani fan gi asiba haksang sing phangba ngamgre hairi kodong thiba thaudok mayukna kraba aircraft asi Yeti Airlines kini mana passenger sing asi puduna Pokhara airport da tagadabani hairi laibak thiba thaudok asibu mayuna khiba aircraft asida tongkiba mioi sing ki manungda milaibak masa taraga manga angang taruk yauri makoi ki manungda Nepali yangai ga humdoi India masa manga Russian mari Korean ani amasung Argentina Ireland Australia amasung France masa amam yawi ana Yeti Airlines na thaudok thokraba matungda phangdorakre Thaudogasi Nepal gi noksup thang basaruk te leiba Pokhara airport kama fam atu te leiba ariba airport gi manak nak na leiba seti turel khongnung oiramna thoki bani haujuk pa bagi ona thaudogasi matau kram na thoki bano habagi sab java maram khang bangamdre adoma namak airplane asi paikhalak bagi kan kan hatna mai hodona sanglak pa uwa fangnaki adoga khangudna seti turel gi khongnung da tasin da pokhai bada natna mai sakhi bani Thaudogasi ki pau phangbaga Nepal enga ki maike degi mari leinaba authority sing sangsinduna kairaba airplane adugi sagriba mai muthatuna maduda tongkiba mioi sing kanna ba honaki Nepal police ki official AK Setrina permission na phongdokibada hanbagi one thaudok asida leihiraba mioi kontraga mathoigi haksang phangba ngamki hairi mi kanbagi thabak ta kairaba airplane asigi masa phumba mai saktun leikibana kutong chadaba mai unaki haina phongdok nakhi Nakalam romda thakthok asi thoklaba matungda Nepal ki Prime Minister Posmakmal Dharna athuba mahaki cabinet minister ki mifam makautuna khanakibaga loinana thakthok asi ki chapchaba maram khangtokna ba official mangana safa commission of inquiry amasu sem kre hairi thakthok asi ki matangda Yeti Airlines ki uwangang loi Sudarshan Bataulana paugi agency sing da phangdokibada thakthok asi da mioi kya hingauri bagi haibadu chapchana khangba ngamdri haiki Atomanamak thaudogasi mechanical defect mayunarakpadagi thokpa oigani hairi thaudogasi ki pau tabaga India gi Union Civil Aviation Minister Jyotiraditya Scindia jauna lusingba gyana thamoi chokna awa phongdokre mana Twitter da thagalakpa warol amada Nepal gi thaudok asida mioi kya ki punsi mahan khibasi taseng namak laibak thibani leihidraba sing ibang manung gi awabada saruk yabag loinana makoi gi damak thauni jari haiki panbajabadi mamang sahi lisingani kungani thoigi metha dasu Nepali carrier tara year operate over plane makai bagi thaudokta Nepali taraga taruk India masa mari amasung German masa ani jauna bioi kun gani thoi punsi mang khrabani
Aduga kumza lising ani tara ganifan ki Marsna US Bangla Airlines Penama Kathmandu gi International Airport manhakta kaiduna tasin bada mio yangkai ga mathoi gi punsi mangrabane ato monema khwali gi chawna misi mina thon gi ba thodokna kumja lising ma ga sampat marfuda ni thoida mio samaga humfu ga tari tongba Pakistan International Airlines ke plane ama Kathmandu yaksulakpada crash tokduna mio sing asigi thawai makan ki ba thodok leikrabani haire Surgical strike maithiraba kanadaba amani Commander Hidma Hingli Mao Singh Bastar region da khwaidagi hena tamthiba baktakna na mihat singh adogi khargi mastermind Mao's military commander Hidma security force operation ama manak naksilakpagum ogi adobo amukhana mahakna thokduna siankre Chhattisgarh Telangana ngamkhai manakta January 13 da sathagiba security operation aduda napi Maoist ama seki security operation amada Hidma sire habigi tongha sing haugiba namit humni mari de sandok lakre Madhu police na yakide amasung unit home minister Amit Shah na order tawkiba surgical strike ma lalobasing aduna maithi hankre haina hojik Mao sing aduna statement amada tholakre operation aduda kwaidagi makok thongba National Security Guards NSG yauki haina makoin haike Maoist battalion commander Mandabi Hidma khuthoknaba aduda sire haipa pawadu arhanba semjin sajinba amani haina Maoist gi wangangloi samtana thokwa statement aman haike January 13 lising ani kulhumdoi gi air strike aduni haiba podo sing Mao sing aduna ulagle amasung madugi air strike adu Sukma amasung Bijapur ngangphai singda leiba khungang singda bomb selling drone sing amasung helicopter sing gi air strike sing sathartuna madu Chhattisgarh gi history da atoba black day amoi gre surgical strike of anova operation am air force amasung National Security Guard commando sing sinaduna sataraki Sopol sing dagi makoina mafam marang khangdana kaptharaki amasung jawan taruk sokhanduna loinana surgical strike adugi makhoigi pandamadu maithiba piduna ekhoigi cater sin khut hanki ana Maoist statement aduna haike atoba maduda PLG a member bothap hangi seki aiva statement aduna makhata ki nongtaktagi nongmai kafa aduda ipung taraga mathoidagi nongthel pung mari forward sathaki amasung labuk singda thabak soba miam hingnana bagidamak sianaki ana south subjoined committee gi Maoist aduna haike April lising ani kun gamathoi amasung April lising ani kun gani thoita sathagiba operation adugi matungda masi Bastar gi ahomsuba bombing aduni aina Maosing aduna haike satharikli balana si ina kara khunba corporate housing the national region ase khusin aduna pithokhina bagi aronba masak lot pa thawrang amani aina Maosing aduna haike adu bahari bapuna magadu Bastar range IGV Sundar Rasna yakide amasung Maoist ki statement adu afamadu dalaiba miyam bulana lamjing dana ba amasung Makoi thuna laifam laisilakta adu kopsinana ba amasung makoi ki cater singki wakal soksilakiba adu wandana ba Maoist na honarkiba asigumba kayagi manungdagi amane haike Mahiroi kunga tarukda makut sanglaba oza police na fare haukiba kumza lising ani kungani thoigi November thadagi hauraga Mahiroi nupi maza kayada makut sangtuna lakiba added school amagi oza ama ngasi police na fare hairi police ki report matungina tha asigi taragani thoida district child line authority na tawrakiba Complain amagi matung ina masagi sahi yang gani thoirum suraba oza ase ngasi police na phagi bani School asida mahi tamliba mahiroi nupi masa amane school adugi atopa oza amada mahak na thengnariba kodong chadaba adugi matang da pau tamki pawadu tabadagi oza aduna khudakta sign line authority da pau piki sign line authority na school aduda laktuna mahiroi nupi masa sing atuba counseling ki thabak zadagi maduda atopa mahiroi nupi masa kayasu makoina thengnakiba amadi Thengnariba nungaitaba thodok-sing adugi matangda phongdoknarakibane haugiba kumza lising ani kunga mathoigi November thada school amukhana hangdokiba numit adudagi oza sina makoigi masada sokpa haurakibani hairi aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathagajari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawiga nupnamakpo amukhana thagajari